ꯃꯣꯏ ꯁꯔꯀꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯀꯔꯝꯕ ꯑꯗꯣꯝ ꯋꯥꯔꯤ ꯁꯥꯔꯛꯄꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯇꯁꯦꯡꯅ ꯃꯣꯏꯅ ꯀꯔꯝꯕ ꯍꯤꯔꯝꯗ ꯑꯦꯖꯦꯟꯗꯥꯗ ꯌꯥꯅꯔꯛꯄꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦ ꯀꯨꯀꯤꯆꯥ MLA ꯑꯃꯗꯤ ꯃꯈꯣꯏ ꯈꯨꯠꯁꯝꯅ ꯆꯠꯃꯤꯟꯅꯔꯤꯕ CSOꯁꯤꯡ ꯇꯦꯔꯣꯔꯤꯁ ꯑꯣꯏꯅ ꯁꯨ ꯈꯨꯗꯛꯇ NRC ꯃꯅꯤꯄꯨꯔꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯥꯏꯀꯩꯗꯒꯤ ꯁꯤꯟꯕꯤꯔꯛꯇꯨꯅ NRC ꯆꯠꯍꯟꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯗ MLA ꯇꯔꯥꯒ ꯃꯈꯣꯏ ꯈꯨꯠꯁꯝꯅꯔꯤꯕ ꯇꯦꯔꯣꯔꯤꯁ ꯍꯧꯔꯛꯄꯁꯤꯡ ꯂꯣꯏꯅꯃꯛ ꯇꯦꯔꯣꯔꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯄꯁꯤꯡ ꯈꯨꯗꯛꯇ ꯐꯥꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯙꯔꯅꯥ ꯐꯝꯕ ꯔꯦꯂꯤ ꯆꯠꯄ ꯃꯤꯐꯝ ꯐꯝꯕꯁꯦ ꯁꯤ ꯀꯥꯟꯅꯕ ꯑꯗꯨꯝ ꯂꯩꯒꯅꯤꯅ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯃꯤꯟꯅ ꯙꯔꯅꯥ ꯐꯝꯗ꯭ꯔꯕ ꯃꯤꯐꯝ ꯆꯠꯇ꯭ꯔꯕ ꯃꯤꯐꯝ ꯐꯝꯗ꯭ꯔꯕ ꯔꯦꯂꯤ ꯆꯠꯇ꯭ꯔꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡ ꯇꯧꯕꯗꯣ ꯐꯝꯃꯁꯤꯐꯥꯎꯗ ꯇꯧꯅꯤꯡꯕ ꯃꯑꯣꯡ ꯇꯧꯔꯤ ꯍꯧꯖꯤꯛ ꯃꯣꯏꯅ ꯔꯦꯂꯤ ꯐꯅ ꯑꯃ ꯆꯠꯂꯦ ꯁ꯭ꯂꯣꯒꯥꯟ ꯐꯅ ꯑꯃ ꯂꯥꯎꯔꯦ ꯏꯃꯥꯕꯤ ꯃꯌꯥꯝ ꯍꯧꯔꯤ ꯏꯍꯧꯁꯤꯗ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯈꯣꯏꯅ ꯐꯝꯃꯤꯁꯦ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯤꯑꯕ ꯑꯗꯣ ꯐꯝꯗ꯭ꯔꯒꯗꯤ ꯃꯣꯏꯅ ꯇꯧꯅꯤꯡꯕꯗꯣ ꯂꯣꯏꯅ ꯇꯧꯈ꯭ꯔꯅꯦꯕ ꯑꯩꯈꯣꯏꯅ ꯐꯝꯕꯁꯤ ꯀꯥꯟꯅꯕ ꯃꯔꯝꯁꯦ ꯁꯤꯅꯦꯅ ꯍꯥꯏꯖꯒꯦꯕ ꯒꯣꯔꯃꯦꯟ ꯁꯔꯀꯥꯔ ꯇꯥꯕꯤꯅꯕ ꯁ꯭ꯇꯦꯠ ꯁꯔꯀꯥꯔ ꯇꯥꯕꯤꯅꯕ ꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯇꯥꯕꯤꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯞ ꯃꯥꯟꯅꯅ ꯁꯨꯝ ꯏꯍꯧꯁꯦ ꯍꯧꯔꯒꯗꯤ ꯃꯣꯏ ꯅꯣꯡꯃꯒꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯃꯣꯏꯗ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯟꯖꯩꯕꯁꯦ ꯆꯪꯁꯤꯜꯂꯨꯕ ꯈꯣꯡꯖꯪꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯈꯣꯡꯖꯪꯁꯦ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯪꯁꯤꯟꯕ ꯃꯣꯏ ꯁꯔꯀꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯀꯔꯝꯕ ꯑꯗꯣꯝ ꯋꯥꯔꯤ ꯁꯥꯔꯛꯄꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯇꯁꯦꯡꯅ ꯃꯣꯏꯅ ꯀꯔꯝꯕ ꯍꯤꯔꯝꯗ ꯑꯦꯖꯦꯟꯗꯥꯗ ꯌꯥꯅꯔꯛꯄꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯐꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯞ ꯃꯥꯟꯅ ꯈꯣꯡꯖꯪ ꯑꯃꯠꯇ ꯆꯪꯁꯤꯟꯃꯤꯟꯅꯕ